ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯃꯣꯅꯤꯀꯥ ꯋꯥꯍꯦꯡꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯈꯣꯏꯃꯨ ꯀꯧꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯄꯥꯈꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯏꯃꯨ ꯃꯁꯛ ꯐꯅ ꯐꯖꯔꯕꯁꯨ ꯃꯥꯕꯨ ꯃꯨꯟꯅ ꯈꯪꯕ ꯂꯩꯁꯥꯕꯤꯁꯤꯡꯅꯗꯤ ꯈꯣꯏꯃꯨꯅ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗ ꯑꯃꯠꯇ ꯌꯥꯕꯤꯔꯝꯗꯦ꯫ ꯅꯣꯡꯃꯁꯨ ꯈꯣꯏꯃꯨꯗꯨ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯏꯔꯨ ꯂꯨꯖꯔꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯣꯝꯕꯤꯅ "ꯑꯥꯗ ꯅꯨꯄꯥ ꯑꯃ ꯏꯔꯨꯖꯔꯤꯕꯁꯦ ꯈꯣꯏꯃꯨ ꯅꯠꯇ꯭ꯔꯣ?" ꯐꯖꯕꯤꯅ "ꯑꯣꯏꯔ ꯃꯥꯜꯂꯦ, ꯃꯁꯛꯁꯦ ꯅꯨꯡꯁꯤꯗꯕꯅ ꯈꯥꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯦ ꯅꯈꯣꯏ ꯃꯥꯒꯤ ꯄꯥꯎꯅ ꯇꯥꯔꯕꯣ?" ꯁꯅꯥꯅ "ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ?" ꯐꯖꯕꯤꯅ "ꯍꯣ ꯃꯅꯤꯡꯒꯤꯅꯦ ꯊꯣꯝꯕ ꯌꯨ ꯉꯥꯎꯕꯒꯤ ꯅꯨꯄꯤ ꯂꯦꯝꯕꯤꯗꯣ ꯈꯪꯉꯤꯗꯅ, ꯑꯗꯨꯒ ꯀꯣꯏꯅꯩ ꯍꯥꯏꯅꯦ." ꯁꯅꯥꯅ "ꯄꯥꯈꯪ ꯃꯥꯅ ꯃꯧ ꯀꯣꯏꯔꯤꯕ? ꯑꯗꯨꯁꯨ ꯈꯨꯜꯁꯤꯗ ꯄꯨꯂꯞ ꯂꯩꯃꯤꯟꯅꯔꯒ? ꯌꯥꯝ ꯅꯩꯔꯤꯕꯖꯥꯠꯅꯤꯅꯦ ꯃꯁꯤꯒꯤ ꯄꯥꯈꯪꯁꯤꯗꯤ." ꯇꯣꯝꯕꯤꯅ "ꯑꯩꯈꯣꯏꯗꯤ ꯀꯩꯝ ꯇꯥꯗꯤꯌꯦ, ꯑꯗꯣ ꯈꯣꯏꯃꯨꯁꯦ ꯂꯩꯁꯥꯕꯤꯒ ꯑꯝꯇ ꯐꯪꯗ꯭ꯔꯕ ꯖꯥꯠꯂꯣ? ꯃꯥꯅ ꯃꯧ ꯑꯣꯏꯅ ꯀꯣꯏꯔꯒ ꯂꯩꯔꯤꯁꯤꯕꯣ?" ꯁꯅꯥꯅ "ꯂꯩꯁꯥꯕꯤꯗꯤ ꯀꯥꯏꯗꯤ ꯐꯪꯒꯅꯤꯒꯦ? ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯉꯣ. ꯂꯩꯁꯥꯕꯤꯅ ꯌꯥꯅꯤꯡꯕꯒꯤ ꯃꯁꯛ ꯃꯆꯤ ꯑꯝꯇ ꯍꯦꯛ ꯌꯥꯎꯗꯕꯅꯤ." ꯐꯖꯕꯤꯅ "ꯑꯗꯨꯕꯨꯗꯤ ꯌꯥꯎꯗꯕꯅꯦꯕꯀꯣ, ꯑꯗꯣ ꯀꯣꯏꯒꯦ ꯍꯥꯏꯔꯁꯨ ꯑꯇꯣꯞꯄ ꯈꯨꯜꯗꯒꯤ ꯆꯠꯂꯒ ꯀꯣꯏꯔꯨꯗꯤ ꯐꯩꯗꯅ. ꯑꯗꯨꯁꯨ ꯅꯠꯇꯦ, ꯈꯨꯜ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯌꯥꯝ ꯅꯣꯛꯅꯤꯡꯗ꯭ꯔꯣ ꯃꯥꯏ ꯀꯣꯛꯁꯦ?" ꯇꯣꯝꯕꯤꯅ "ꯑꯗꯨꯕꯨꯗꯤ ꯏꯅꯝꯃ ꯂꯦꯝꯕꯤꯁꯨ ꯑꯔꯥꯏꯕ ꯃꯧꯗꯤ ꯅꯠꯇꯦꯍꯦ. ꯑꯗꯨꯅꯕꯨ ꯄꯥꯈꯪꯁꯦ ꯃꯥꯅ ꯐꯥꯔꯒ ꯀꯣꯏꯕ ꯉꯝꯃꯤꯅꯤ. ꯊꯥꯏꯅ ꯇꯥ ꯊꯣꯡꯕꯗ ꯂꯩꯔꯤꯗꯨꯁꯨꯅꯦ ꯃꯥꯅ ꯅꯝꯗꯨꯅ ꯆꯦꯜꯂꯛꯄꯅꯦ ꯍꯥꯏꯌꯦ. ꯑꯗꯨꯗꯒꯤ ꯁꯥꯎꯕꯗꯒꯤꯅꯦ ꯇꯥ ꯊꯣꯡꯕꯁꯦ ꯌꯨ ꯉꯥꯎꯕ ꯑꯣꯟꯈ꯭ꯔꯤꯅꯤ ꯍꯥꯏꯌꯦ." ꯁꯅꯥꯅ "ꯅꯨꯄꯥꯁꯤꯡꯒꯤꯁꯨꯅꯦ ꯄꯛꯇꯕ ꯑꯃꯃꯝꯗꯤ ꯑꯗꯨꯝ ꯂꯩꯕꯖꯥꯠꯅꯤ. ꯅꯨꯄꯤꯅꯕꯨ ꯅꯨꯄꯥꯗꯣ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯃꯁꯛꯁꯨ ꯈꯪꯗꯕ ꯑꯃꯗꯅꯦ ꯍꯦꯛꯇ ꯂꯩꯁꯤꯟꯕ ꯂꯥꯛꯀꯗꯕ ꯅꯠꯇꯦ. ꯅꯨꯄꯥꯗꯨꯒꯤ ꯃꯒꯨꯟ ꯄꯨꯝꯕ ꯈꯪꯉꯒꯅꯤ ꯂꯥꯛꯇꯣꯏꯁꯤ. ꯅꯨꯄꯥ ꯃꯣꯏꯅ ꯄꯥꯝꯗꯕ ꯅꯨꯄꯤꯗꯣ ꯈꯪꯅ ꯂꯣꯏꯅꯔꯨꯗ꯭ꯔꯗꯤ ꯀꯃꯥꯏ ꯂꯥꯛꯇꯣꯏꯅꯣ?" ꯐꯖꯕꯤꯅ "ꯑꯁꯦꯡꯕ ꯅꯨꯄꯥꯁꯤꯡꯁꯤꯁꯨꯅꯤ ꯂꯦꯟꯕ ꯌꯥꯝ ꯄꯥꯝꯃꯤ. ꯀꯣꯏꯕꯨꯗꯤ ꯀꯣꯏꯕꯤꯅꯤ, ꯂꯧꯕꯗꯤ ꯂꯧꯅꯤꯡꯗꯦꯅꯦ. ꯑꯃꯔꯣꯝꯗꯗꯤꯅꯦ ꯀꯜꯂꯛꯇꯨꯝ ꯄꯦꯜꯂꯤ ꯃꯁꯤ." ꯈꯣꯏꯃꯨꯅ "ꯀꯩꯅꯣ ꯃꯁꯤꯒꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝꯁꯤꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯤꯕꯁꯤꯅ ꯏꯅꯥꯛꯇꯤ ꯁꯨꯡꯌꯧ ꯌꯧꯁꯤꯜꯂꯛꯇꯦ, ꯑꯗꯨꯒ ꯃꯨꯔꯨ ꯃꯨꯔꯨ ꯑꯗꯨꯝ ꯁꯣ ꯂꯩꯔꯤꯁꯤꯅ? ꯃꯁꯤꯅ ꯀꯩꯝꯇꯒ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯒꯤ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯑꯣꯏꯔꯝꯅꯤꯕ. ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯃꯤꯋꯥ ꯉꯥꯡꯅꯕꯗꯤ ꯀꯟꯈ꯭ꯔꯕꯅꯤꯗꯣ." ꯇꯣꯝꯕꯤꯅ "ꯃꯁꯤꯒꯤ ꯈꯣꯏꯃꯨ ꯍꯥꯏꯕ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯗ ꯃꯃꯤꯠꯁꯦ ꯑꯗꯨꯝ ꯌꯦꯡ ꯂꯩꯔꯦ. ꯃꯥꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕꯒ ꯃꯥꯜꯂꯝꯗꯣꯏꯅꯦ. ꯉꯥꯡꯕꯨꯗꯤ ꯉꯥꯡꯅꯔꯤꯕ, ꯑꯗꯣ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ." ꯂꯩꯁꯥꯕꯤꯁꯤꯡꯗꯨ ꯏꯁꯤꯡ ꯁꯣꯛꯄ ꯂꯣꯏꯗꯨꯅ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯈꯣꯏꯃꯨꯁꯨ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯇꯨꯔꯦꯜ ꯃꯄꯥꯟ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯈꯣꯏꯃꯨꯅ "ꯏꯇꯩꯃ, ꯀꯩꯅꯣ ꯁꯨꯛ ꯊꯦꯡꯅ ꯊꯣꯛꯂꯛꯏꯁꯤꯕꯣ? ꯅꯪꯕꯨ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦꯅꯦ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯏꯔꯨ 3ꯂꯛ ꯂꯨꯖꯔꯦ. ꯂꯨꯖꯕꯗꯨ ꯂꯣꯏꯔꯒꯅꯦ ꯑꯃꯨꯛ ꯐꯝꯂꯤꯕꯁꯦ." "ꯍꯣꯏ ꯏꯕꯨꯡꯉꯣ, ꯏꯋꯥ ꯐꯠꯇꯕ ꯍꯥꯏꯁꯦ ꯁꯤꯅꯤ. ꯑꯩꯁꯨ ꯉꯁꯥꯏ ꯊꯣꯛꯂꯛꯀꯦꯅ ꯇꯧꯔꯕꯅꯤ. ꯇꯥ ꯊꯣꯡꯕꯗꯣ ꯌꯨ ꯉꯥꯎꯔꯒ ꯍꯟꯖꯤꯜꯂꯛꯏ. ꯑꯗꯨꯒ ꯀꯣꯏꯇꯥꯅ ꯑꯃꯨꯛ ꯇꯥꯟꯅꯔꯤꯕ. ꯑꯩꯁꯨ ꯇꯥꯟꯅꯔꯕꯅꯤꯅ ꯉꯥꯏꯍꯥꯛ ꯐꯪꯗꯅꯕ ꯆꯦꯜꯂꯨꯔꯦ. ꯑꯗꯨꯗ ꯊꯦꯡꯈ꯭ꯔꯤꯕꯅꯤ." "ꯀꯔꯤꯅꯣ ꯇꯥ ꯊꯣꯡꯕꯗꯨ ꯈꯜꯂꯤꯗꯨꯕꯣ? ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦ. ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯤ ꯅꯪ ꯅꯨꯄꯥꯗꯣ ꯂꯨꯝꯃꯒ ꯅꯧꯔꯤꯅ ꯀꯥꯎꯀꯦ. ꯑꯩꯗꯤꯅꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯥꯅꯕꯨ ꯏꯇꯠ ꯇꯠꯇꯅ ꯈꯟꯒꯠꯂꯛꯑꯕꯅꯤ. ꯈꯪꯗꯦ, ꯃꯥꯏ ꯃꯁꯛꯇꯣ ꯍꯦꯛ ꯎꯕꯗ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯕ. ꯑꯗꯣ ꯈꯣꯏꯃꯨ, ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯥꯏꯗꯅꯣ ꯆꯠꯈ꯭ꯔꯁꯤꯔꯥ?" "ꯀꯅꯥ ꯀꯅꯥ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨꯗꯤ? ꯇꯥ ꯊꯣꯡꯕꯒ ꯏꯇꯩꯃꯒ ꯑꯩꯒꯔꯣ?" "ꯅꯠꯇꯦꯍꯦ, ꯅꯪ ꯁꯤꯁꯨꯕ ꯑꯩꯒ ꯅꯪꯒ ꯏꯆꯥꯒ." "ꯆꯦꯟꯁꯤ ꯍꯥꯏꯔꯁꯨ ꯅꯆꯥꯗꯨꯗꯤ ꯊꯅꯝꯃ ꯆꯦꯟꯁꯤꯗ. ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯁꯛꯇꯥ ꯅꯨꯡꯁꯤꯗꯦ, ꯑꯗꯨꯅ ꯅꯆꯥꯗꯨꯁꯨ ꯅꯨꯡꯁꯤꯗꯦꯕ. ꯅꯪ ꯈꯛꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯔꯤꯁꯤ." "ꯈꯣꯏꯃꯨ, ꯅꯪꯒꯤ ꯄꯨꯛꯆꯦꯜꯁꯦ ꯑꯩ ꯉꯁꯤꯗ ꯈꯪꯉꯤꯍꯦ." ꯁꯣꯝꯗ ꯈꯣꯏꯃꯨꯒꯤ ꯃꯃꯥ ꯊꯕꯥ ꯑꯃꯗꯤ ꯃꯄꯥ ꯆꯥꯎꯕꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ "ꯃꯄꯥ, ꯏꯆꯥ ꯈꯣꯏꯃꯨꯁꯦ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯕꯤꯅꯕ ꯇꯧꯔꯁꯤꯕ. ꯃꯁꯤꯕꯨ ꯃꯥꯡꯕ ꯇꯥꯔꯦꯃꯤ. ꯏꯆꯥ ꯃꯇꯣꯝꯇꯅꯤ, ꯁꯣꯏ ꯂꯥꯛꯑꯗꯤ ꯑꯩꯗꯤ ꯃꯥꯡꯖꯔꯦ." "ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯃꯥꯅ ꯑꯗꯨꯝ ꯊꯤꯖꯁꯅꯤ ꯀꯩꯅꯣ. ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯩꯅ ꯆꯠꯂꯒ ꯀꯣꯏꯔꯨꯁꯨ ꯍꯥꯏꯔꯤꯕ꯭ꯔꯣ?
ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯩꯅꯦꯒꯦ ꯃꯁꯤ ꯍꯅꯨꯕꯁꯤꯗꯤ ꯁꯤꯕꯨ ꯃꯄꯥꯅꯤ ꯁꯤꯅꯗꯤ ꯑꯗꯨꯝ ꯃꯆꯥꯁꯦ ꯖꯨꯒꯣꯠ ꯆꯥꯗꯕ ꯇꯥꯕ ꯇꯥꯅꯤꯡꯗꯦꯍꯦ ꯃꯃꯥ ꯅꯪꯅ ꯀꯌꯥꯝ ꯖꯨꯒꯣꯠ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯀꯣꯟꯁꯤꯜꯂꯛꯄ ꯁꯥꯔꯤ ꯊꯥꯏꯅ ꯅꯪ ꯅꯠꯇ꯭ꯔꯣ ꯂꯩꯁꯥꯔꯤꯉꯩꯗ ꯃꯗꯨ ꯆꯥꯃꯨꯛ ꯂꯣꯟꯕ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯝꯕꯗꯣ ꯑꯩꯅ ꯍꯥꯏꯕꯤꯕꯗꯒꯤ ꯅꯪꯅ ꯈꯪꯂꯛꯇꯅ ꯇꯣꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯗꯤꯅꯦ ꯑꯗꯨ ꯋꯥꯗꯨ ꯅꯠꯇ꯭ꯔꯗꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯔꯝꯃꯔꯣꯏ ꯑꯩꯗꯤꯅꯦ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯗꯨꯝ ꯇꯣꯛꯆꯩ ꯅꯆꯥꯅꯨꯄꯥꯁꯤꯗꯤ ꯈꯪꯅ ꯈꯪꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯤꯅꯦ ꯁꯤꯗꯅꯦ ꯑꯩꯅ ꯃꯈꯣꯏ ꯃꯄꯥꯟ ꯂꯧꯏꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯁꯦꯟꯅꯗꯕꯒꯤ ꯅꯆꯥꯁꯤꯅ ꯃꯊꯣꯡ ꯆꯥꯗꯕꯁꯤꯕꯨ ꯑꯩ ꯂꯧꯏ ꯀꯥꯏꯅꯒ ꯍꯩ ꯃꯃꯥꯅ ꯉꯁꯤꯗꯤ ꯆꯩ ꯑꯣꯏꯅ ꯆꯥꯔꯛꯀꯅꯤꯀꯣ ꯇꯥꯅꯤꯡꯗꯦꯗ ꯅꯆꯥꯁꯤꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕꯁꯤꯡꯁꯦ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯉꯥꯡꯒꯦ ꯆꯩꯒꯤꯗꯤ ꯈꯟꯗ꯭ꯔꯗꯅ ꯑꯩꯉꯣꯟꯗꯒꯨꯝ ꯇꯥꯏꯅꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯊꯪꯖꯤꯟꯗ꯭ꯔꯕꯁꯨ ꯅꯪꯒꯤꯁꯨ ꯅꯆꯥꯅꯤ ꯅꯪꯗꯤ ꯉꯥꯡꯕ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯉꯥꯡꯕ ꯌꯥꯗꯕ꯭ꯔꯥꯕ ꯍꯣꯏ ꯑꯩꯈꯣꯏꯅ ꯉꯥꯡꯕ ꯁꯛꯄꯗꯤꯅꯦ ꯏꯋꯥ ꯂꯧꯕꯤꯗꯤꯌꯦ ꯑꯗꯨꯅ ꯃꯄꯥ ꯅꯪꯅ ꯈꯔ ꯉꯥꯡꯉꯨ ꯍꯥꯏꯕ ꯈꯪꯉꯕ ꯂꯥꯛꯑꯦ ꯇꯨ ꯑꯩꯗꯤ ꯃꯁꯛꯁꯦ ꯁꯨꯛꯌꯦꯡ ꯍꯦꯛ ꯌꯦꯡꯅꯤꯡꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯏꯃꯥꯅ ꯑꯩ ꯎꯕꯒ ꯑꯃꯨꯛ ꯄꯩꯊꯣꯛꯈ꯭ꯔꯤꯕꯗꯨꯅ ꯍꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯕ ꯑꯗꯨꯅꯅꯤ ꯑꯩꯅ ꯄꯩꯊꯣꯛꯂꯤꯕꯁꯦ ꯈꯪꯂꯕ꯭ꯔꯣ ꯑꯦ ꯄꯥꯕ ꯂꯩꯔꯗꯤ ꯅꯆꯥꯏ ꯐꯥꯎꯕ ꯍꯦꯛ ꯌꯦꯡꯅꯤꯡꯗꯕ ꯏꯃꯥ ꯅꯨꯄꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅꯕ꯭ꯔꯣ ꯍꯣꯏꯅꯦ ꯇꯧꯅꯩꯅꯦ ꯃꯧ ꯂꯦꯝꯕꯤꯗꯨꯁꯨ ꯃꯌꯨꯝꯗ ꯃꯆꯥꯗꯣ ꯊꯅꯝꯃꯒ ꯅꯪ ꯌꯦꯡꯅꯤꯡꯉꯦꯅ ꯌꯦꯡꯕ ꯊꯣꯛꯂꯛꯇ꯭ꯔꯣ ꯑꯗꯨꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯃꯥ ꯅꯪꯁꯨ ꯍꯦꯛꯇ ꯄꯜꯂꯒ ꯍꯥꯏꯔꯦ ꯑꯩ ꯑꯃꯁꯨ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯤ ꯑꯇꯥꯕ ꯃꯈꯣꯏ ꯃꯄꯥꯅ ꯍꯦꯟꯅ ꯏꯀꯥꯏꯖꯩꯗꯨꯅꯤ ꯇꯨ ꯏꯀꯥꯏꯒꯗꯕ ꯅꯆꯥꯁꯤꯗꯤ ꯏꯀꯥꯏꯕꯤꯗꯤꯌꯦ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯎꯔꯦꯗꯅ ꯏꯃꯥ ꯑꯩꯅ ꯅꯣꯛꯐꯦꯠ ꯅꯣꯛꯐꯦꯠ ꯇꯧꯔꯤꯕꯁꯤꯗꯤ ꯑꯩꯒꯤ ꯁꯛꯁꯤꯅꯅꯤ ꯑꯩ ꯅꯣꯛꯇꯤꯌꯦ ꯇꯁꯦꯡꯅ ꯅꯣꯛꯇꯦꯀꯣ ꯏꯃꯥ ꯅꯣꯛꯄ ꯅꯣꯛꯇꯕ ꯉꯥꯏꯈꯣ ꯅꯪꯅ ꯋꯥꯈꯜ ꯇꯥꯔꯛꯀꯗꯣꯏꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇꯅꯣ ꯑꯩꯈꯣꯏꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯌꯥꯝ ꯌꯣꯟꯈꯤꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯏꯃꯥ ꯍꯣꯏꯕꯨ ꯀꯌꯥꯝ ꯌꯣꯜꯂꯒꯦ ꯀꯩꯅꯣ ꯈꯪꯅꯤ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯀꯩ ꯌꯣꯟꯗꯅꯤ ꯅꯪ ꯅꯁꯥꯁꯦ ꯄꯥꯈꯪꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯖꯗ꯭ꯔꯥ ꯄꯥꯈꯪ ꯅꯪꯅ ꯃꯧ ꯆꯥꯖꯦꯜꯃꯤ ꯀꯣꯏꯔꯤꯕꯗꯨꯕꯨ ꯅꯠꯇꯦ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯅꯁꯛ ꯊꯤꯕꯁꯨ ꯅꯠꯇꯦ ꯃꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯅꯪꯕꯨ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔോ ꯅꯁꯛꯇꯣ ꯊꯤꯃꯟꯗꯅ ꯂꯩꯁꯥꯕꯤ ꯐꯪꯗ꯭ꯔꯦ ꯍꯥꯏꯔꯁꯨ ꯌꯨꯝ ꯄꯥꯟꯅ ꯂꯩꯕꯅ ꯍꯦꯟꯅ ꯐꯩꯌꯦ ꯈꯪꯂꯕ꯭ꯔꯣ ꯏꯃꯥ ꯂꯩꯁꯥꯕꯤ ꯀꯣꯏꯔ ꯀꯩ ꯀꯥꯟꯗꯣꯏꯅꯣ ꯃꯃꯥꯅ ꯌꯥꯏꯒ ꯃꯄꯥꯅ ꯌꯥꯗꯦꯒ ꯃꯁꯤꯗ ꯑꯗꯨ ꯑꯗꯥꯒ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯧꯗꯤ ꯑꯗꯨꯒꯨꯝꯕꯇꯁꯨ ꯂꯩꯇꯦ ꯑꯗꯨꯗ ꯁꯨꯝ ꯀꯣꯏꯔꯨꯕꯩ ꯋꯥꯅꯤ ꯃꯃꯥꯏꯁꯤ ꯏꯀꯥꯏꯒꯤꯗꯦ ꯍꯥꯏꯗ꯭ꯔꯗꯅ ꯃꯁꯤ ꯈꯨꯝꯗꯣꯔꯤꯕ ꯋꯥꯇꯥꯁꯤ ꯃꯁꯦ ꯌꯦꯡꯉꯨꯅꯤ ꯋꯥꯇꯥ ꯈꯣꯟꯗꯥꯁꯦ ꯃꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯍꯥꯆꯟꯗꯥꯟ ꯅꯪꯅꯦ ꯅꯪ ꯍꯌꯦꯡ ꯃꯧꯗꯣ ꯅꯇꯨ ꯑꯣꯏꯅ ꯌꯨꯝꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯌꯥꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯏꯃꯥꯅ ꯁꯨꯝ ꯉꯥꯡꯕꯗꯨꯗ ꯑꯩꯁꯨ ꯑꯁꯦꯡꯕ ꯈꯨꯝꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯌꯥꯔꯁꯦ ꯌꯥꯕ ꯌꯥꯗꯕ ꯍꯥꯏꯕꯗꯨꯅ ꯀꯣꯟꯅ ꯑꯃꯨꯛ ꯈꯟꯅꯔꯒ ꯂꯣꯏꯔꯦ ꯅꯣꯡꯃꯁꯨ ꯈꯣꯏꯃꯨꯗꯨ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯃ ꯈꯪꯅꯕꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯅ ꯇꯥ ꯈꯣꯏꯃꯨ ꯉꯔꯥꯡꯗꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯈꯣꯏ ꯃꯃꯥ ꯃꯄꯥꯗꯣ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯤ ꯅꯪ ꯆꯠꯂꯒꯦ ꯍꯥꯏꯔꯣ ꯆꯠꯂꯣꯏꯁꯤꯔꯅ ꯈꯜꯂꯤꯅꯤ ꯇꯥ ꯈꯣꯏꯃꯨꯒ ꯅꯨꯡꯁꯤꯅꯩꯅ ꯇꯧꯔꯤꯕꯁꯤꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯗꯦ ꯑꯗꯨꯒ ꯅꯨꯄꯥ ꯃꯌꯨꯝꯗ ꯂꯩꯔꯨꯕꯅ ꯐꯒꯗꯕ ꯃꯥꯟꯁꯤꯜꯂꯛꯑꯕ ꯑꯩꯗꯤ ꯅꯪꯅ ꯆꯠꯈꯤꯕꯗ ꯀꯩꯁꯨ ꯊꯤꯡꯖꯗꯦꯀꯣ ꯀꯩꯅꯣ ꯅꯣꯏ ꯃꯧꯁꯤꯡꯁꯤꯅ ꯄꯥꯈꯪꯉꯩꯒ ꯀꯣꯏꯅꯔꯒ ꯆꯦꯜꯂꯛꯄꯗꯨꯕꯨ ꯅꯆꯥ ꯄꯨꯔꯛꯀꯦ ꯍꯥꯏꯁꯤꯕꯣ ꯅꯣꯏ ꯅꯨꯡꯉꯥꯏꯕ ꯑꯃ ꯌꯥꯎꯔꯤꯅꯦ ꯌꯥꯗ꯭ꯔꯥ ꯀꯥꯏꯅꯔꯁꯤ ꯏꯆꯥ ꯂꯩꯔꯗꯤ ꯏꯆꯥ ꯄꯨꯔꯛꯀꯦ ꯍꯥꯏꯕ ꯇꯥꯕ ꯇꯥ ꯈꯣꯏꯃꯨꯁꯨ ꯃꯆꯥ ꯄꯨꯔꯛꯀꯦ ꯍꯥꯏꯗꯅꯕ ꯂꯩꯁꯥꯕꯤ ꯀꯣꯏꯌꯨ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯃꯧ ꯉꯥꯛꯇ ꯁꯨꯝ ꯀꯣꯏꯔꯝꯃꯕꯅꯤꯅꯅꯦ ꯂꯩꯁꯥꯕꯤ ꯀꯣꯏꯕꯁꯦ ꯀꯌꯥ ꯍꯩꯅꯗ꯭ꯔꯕ ꯑꯗꯨꯅꯗꯤ ꯌꯥꯝ ꯄꯛꯇ꯭ꯔꯦ ꯑꯗꯨꯒ ꯅꯍꯥꯟ ꯅꯨꯃꯤꯗꯥꯡꯁꯨ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯊꯥꯡ ꯄꯥꯏꯔꯒ ꯂꯥꯛꯑꯝꯃꯤꯕꯅꯤꯀꯣ ꯑꯗꯨꯒ ꯇꯥ ꯈꯣꯏꯃꯨ ꯅꯪꯒ ꯀꯛꯀꯅꯤ ꯑꯗꯨꯗ ꯑꯩꯅ ꯑꯗꯨꯗꯤꯅꯦ ꯃꯣꯏꯗ ꯆꯠꯂꯒ ꯀꯧꯁꯨ ꯑꯩꯈꯣꯏꯗ ꯀꯛꯀꯅꯨ ꯂꯥꯛꯀꯅꯨꯅ ꯍꯥꯏꯈꯤꯕꯅꯤ ꯇꯥ ꯈꯣꯏꯃꯨ ꯑꯗꯨ ꯂꯥꯛꯄ꯭ꯔꯥ ꯃꯥꯕꯣ ꯀꯔꯤ ꯑꯩꯕꯨ ꯉꯛꯀꯛꯎꯅ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯗꯣ ꯊꯥꯈ꯭ꯔꯤꯕ ꯅꯠꯇꯦ ꯊꯣꯏꯕꯤ ꯅꯪꯅ ꯄꯥꯝꯃꯤꯁꯤꯕꯨ ꯀꯩꯅꯣ ꯀꯩꯅꯣꯕ ꯑꯩꯅ ꯊꯥꯕ꯭ꯔꯣ ꯃꯥꯅ ꯀꯛꯀꯅꯤ ꯍꯥꯏꯕꯗꯨꯗ ꯑꯩꯗꯤ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯍꯥꯏꯕꯅꯤ ꯀꯩꯅꯣ ꯑꯗꯨ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯅꯍꯥꯟꯁꯨ ꯊꯪꯅꯕ ꯈꯨꯜꯗ ꯃꯧ ꯑꯃ ꯀꯣꯏꯕꯒꯤ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯪꯂꯛꯇꯅ ꯐꯨꯏ ꯍꯥꯏ ꯆꯨꯝꯕ꯭ꯔꯣ ꯇꯥꯈ꯭ꯔꯄꯣꯠꯅꯤ ꯅꯪꯁꯨ ꯄꯥꯎꯗꯤ ꯃꯥꯂꯦꯝ ꯄꯨꯝꯕꯒꯤ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯔꯒ ꯂꯩꯔꯝꯅꯤꯕ
ꯃꯥꯒꯤ ꯅꯨꯄꯥꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯐꯨꯕ ꯅꯠꯇꯦ, ꯑꯩꯅ ꯐꯨꯕꯤꯕꯅꯤ. ꯃꯤꯅꯗꯤ ꯇꯥ ꯈꯣꯏꯃꯨꯒ ꯃꯧꯗꯨꯒ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯐꯝꯂꯤꯉꯩꯗ ꯃꯧꯗꯨꯒꯤ ꯅꯨꯄꯥꯅ ꯇꯥ ꯈꯣꯏꯃꯨꯁꯦ ꯇꯨꯔꯦꯜꯗ ꯀꯥꯎꯊꯩ ꯍꯥꯏꯅꯩꯗ. ꯑꯇꯣꯞ ꯁꯦꯡꯅ ꯇꯝꯂꯝꯈ꯭ꯔꯦꯗ. ꯀꯔꯝꯕ ꯊꯕꯛ ꯂꯩꯇꯕ ꯃꯤꯅꯕꯨ ꯇꯝꯂꯝꯕꯅꯣ ꯈꯪꯗꯦꯅꯦ. ꯏꯁ, ꯑꯗꯨꯗꯩ ꯀꯥꯈꯠꯂꯒ ꯑꯩꯅ ꯑꯃꯨꯛ ꯃꯥꯏ ꯅꯨꯄꯥꯗꯨꯗ ꯐꯨꯗꯕꯗꯨꯗꯤ ꯃꯣꯏ ꯎꯔꯝꯃꯔꯣꯏ. ꯎꯗ꯭ꯔꯕꯖꯥꯠꯅꯤ, ꯐꯨꯗ꯭ꯔꯕꯅꯤꯅ. ꯑꯗꯨ ꯊꯣꯏꯕꯤ, ꯅꯪꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯅꯪꯕꯨ ꯎꯅꯕꯁꯦ ꯅꯈꯣꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯑꯣ ꯍꯥꯏꯔꯣ? ꯌꯥꯔꯣꯏꯍꯦ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ. ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯀꯌꯥꯝ ꯁꯥꯊꯤ ꯇꯥ ꯈꯣꯏꯃꯨꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ? ꯑꯩꯒ ꯃꯥꯒ ꯈꯥꯏꯅꯔꯤꯕꯁꯤꯁꯨ ꯁꯨꯝ ꯑꯩꯅ ꯄꯥꯈꯪ ꯑꯃꯒ ꯀꯣꯏꯅꯔꯨꯕꯗꯒꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯈꯪꯂꯛꯄꯗ ꯑꯩꯅ ꯇꯨꯝꯃꯤꯉꯩꯗ ꯃꯣꯟꯅ ꯅꯝꯃꯛꯇꯅ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯥꯅ ꯌꯨ ꯈꯔ ꯉꯥꯎꯕꯗꯨꯗꯅꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕꯒꯤ ꯈꯣꯡꯗ ꯅꯝꯃꯛꯇꯅꯅꯦ ꯑꯩ ꯍꯤꯡꯍꯧꯕꯤ ꯋꯥꯅꯤ. ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩ ꯅꯍꯥꯟꯅ ꯐꯤꯔꯣꯏꯒ ꯂꯣꯏꯔꯅꯤꯗ. ꯅꯪꯒꯤ ꯅꯨꯄꯥꯗꯨꯁꯨ ꯈꯪꯉꯗꯤ ꯐꯨꯕꯗꯤ ꯀꯩꯗꯧꯕ? ꯇꯨꯝꯗ꯭ꯔꯗꯤ ꯃꯥꯗꯣ ꯑꯩꯅ ꯉꯝꯕ. ꯑꯗꯨꯅ ꯐꯅ ꯐꯨꯅꯤꯡꯂꯁꯨꯅꯦ ꯐꯨꯕ ꯉꯝꯗꯕ. ꯑꯗꯨꯅꯅꯦ ꯇꯨꯝꯃꯤꯉꯩꯗ ꯍꯥꯠꯀꯦ ꯈꯟꯕꯖꯥꯠꯅꯤ. ꯑꯗꯨ ꯊꯣꯏꯕꯤ, ꯅꯪꯕꯨ ꯅꯄꯥꯝꯊꯂꯛꯇꯨ ꯂꯩꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯨꯡꯉꯥꯏꯇꯦ. ꯊꯥꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ. ꯂꯩꯁꯥꯔꯤꯉꯩꯗ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯕ ꯅꯠꯇꯦ. ꯆꯥꯛ ꯊꯣꯡꯕ, ꯐꯤ ꯁꯨꯕ, ꯀꯣꯟ ꯐꯦꯡꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯥꯅ ꯂꯣꯏꯅꯅꯤ ꯇꯧꯔꯤꯁꯦ. ꯍꯧꯖꯤꯛꯇꯤ ꯇꯧꯗ꯭ꯔꯕ ꯑꯩꯁꯦ? ꯍꯣ, ꯇꯧꯗ꯭ꯔꯤ. ꯍꯧꯖꯤꯛꯁꯨꯅꯦ ꯃꯧꯒ ꯈꯠꯅꯔꯝꯃꯒꯅꯤ ꯑꯩꯅ ꯊꯣꯛꯂꯛꯏꯁꯦ. ꯃꯥꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯋꯥꯏꯔꯒ ꯁꯦꯠꯀꯦ ꯄꯤꯔꯣꯅ ꯍꯥꯏꯕꯕꯨꯅꯦ ꯍꯦꯛ ꯌꯥꯗꯕ ꯉꯝꯃꯦꯃꯦ. ꯑꯗꯨꯒꯅꯦ ꯑꯩꯅ ꯌꯥꯍꯧ ꯊꯦꯡꯕ, ꯆꯥꯛ ꯊꯣꯡꯗꯅ ꯈꯔ ꯐꯝꯖꯥ ꯆꯥꯕꯒꯁꯦ, ꯑꯁ ꯄꯥꯟꯅꯗꯨꯅ ꯉꯥꯡꯈꯤꯕꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ ꯀꯣꯛꯀ ꯆꯤꯛꯄ ꯖꯥꯠꯅꯤ. ꯌꯥꯝꯃꯨ ꯐꯠꯇꯕ ꯃꯧ ꯑꯣꯏꯕ ꯖꯥꯠꯅꯤꯗꯨꯗꯤ ꯅꯈꯣꯏ ꯃꯧꯗꯣ. ꯐꯠꯇꯦ. ꯃꯥꯅ ꯐꯔꯒꯕꯨ ꯑꯩꯉꯣꯟꯗ ꯉꯥꯡꯂꯤ ꯃꯌꯥꯝꯗꯣ ꯉꯥꯡꯈꯤꯗ꯭ꯔꯣ? ꯃꯇꯝ ꯈꯔ ꯈꯛ ꯍꯜꯂꯛꯂꯒ ꯂꯩꯖꯕ ꯑꯩꯉꯣꯟꯁꯤꯗ ꯃꯥꯅ ꯄꯥꯟꯅꯔ ꯉꯥꯡꯂꯤ ꯃꯌꯥꯝꯁꯦ ꯅꯣꯏꯅ ꯈꯪꯗꯕꯩ ꯋꯥꯅꯤ. ꯌꯥꯔꯤꯁꯤ, ꯀꯌꯥꯝ ꯈꯜꯂꯨꯔꯅꯣ? ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔꯅ ꯎꯗꯨꯅ ꯉꯥꯡꯅꯔꯤ. ꯅꯨꯄꯤ ꯑꯃꯅ, ꯃꯁꯤꯕꯨ ꯁꯥꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯃꯧ ꯍꯜꯂꯛꯄꯤꯗꯨ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯀꯩꯅꯣ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯅꯨꯄꯥ ꯁꯤꯟꯗꯅ ꯂꯩꯀꯥꯏꯁꯤ ꯎꯅꯔꯤꯕꯁꯦ. ꯃꯔꯝ ꯆꯠꯁꯤꯅ ꯆꯨꯝꯗ꯭ꯔꯕꯅꯤꯅꯅꯦ ꯃꯄꯥꯝꯅ ꯍꯜꯂꯛꯂꯤꯕ ꯑꯣꯏꯔꯝꯒꯅꯤ. ꯑꯁ ꯍꯣ, ꯑꯣꯏꯔꯝꯅꯤ. ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤꯕꯨ ꯑꯣꯏꯔꯨꯅꯤꯒꯦ? ꯅꯨꯄꯥꯁꯤꯁꯨ ꯃꯧꯁꯤ ꯅꯠꯇ꯭ꯔꯕꯗꯤ ꯂꯩꯁꯥꯕꯤꯒ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂ ꯈꯪꯗꯦꯅꯦ. ꯃꯁꯛ ꯃꯇꯧꯁꯨ ꯊꯣꯏꯅ ꯊꯤꯕ ꯅꯠꯇꯦ. ꯄꯥꯝꯃꯨꯈ꯭ꯔꯦꯗ. ꯃꯧꯁꯤꯅꯅꯦ ꯂꯩꯁꯥꯕꯤ ꯁꯥꯔꯒ ꯐꯥꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯀꯅꯥꯅ ꯈꯪꯄꯣꯠꯅꯣ? ꯑꯗꯣ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯍꯧꯖꯤꯛꯀꯥꯟꯗꯤꯅꯦ ꯊꯑꯣꯏꯅ ꯃꯧ ꯀꯣꯏꯕ ꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯂꯕꯅꯤꯀꯣ. ꯑꯩꯗꯤ ꯐꯅꯕ ꯅꯣꯛꯅꯤꯡꯂꯤ. ꯖꯥꯠꯅꯤꯀꯣ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯃꯇꯝ ꯃꯤꯁꯤꯡꯁꯦ. ꯅꯨꯄꯤꯗ ꯉꯥꯛꯇ ꯅꯨꯄꯥꯗ ꯉꯥꯛꯇ ꯇꯥꯏꯅꯕꯒ ꯌꯥꯕ ꯅꯠꯇꯦꯀꯣ. ꯆꯞ ꯂꯣꯏꯅ ꯍꯦꯛ ꯃꯥꯟꯅꯩ. ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯥꯗꯨꯁꯨꯅꯦ ꯅꯨꯄꯤ ꯑꯝꯇꯒ ꯄꯨꯁꯤꯜꯂꯗꯤ ꯐꯅꯤꯅ ꯈꯜꯂꯤꯕꯅꯤ. ꯏꯆꯥ ꯑꯅꯤꯁꯤꯒꯅꯦ ꯋꯥꯏ ꯁꯪꯅ ꯂꯩꯖꯅꯕ. ꯃꯥꯒꯤ ꯃꯔꯩ ꯆꯀ꯭ꯔꯤꯗ ꯈꯥꯡ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ ꯋꯥꯅꯤ. ꯁꯣꯝꯗ ꯂꯦꯝꯕꯤꯁꯨ ꯃꯄꯨꯔꯣꯏꯕ ꯀꯟꯅ ꯈꯠꯅꯔꯤ. ꯀꯩꯅꯣ? ꯌꯨ ꯉꯥꯎꯔꯁꯨ ꯈꯠꯅꯕ ꯍꯧꯕ, ꯉꯥꯎꯗ꯭ꯔꯁꯨ ꯍꯧꯕ? ꯑꯩꯅ ꯅꯉꯣꯟꯗ ꯂꯩꯔꯛꯏꯕꯁꯤꯕꯨ ꯅꯪꯅ ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯣ? ꯈꯠꯅꯕ ꯍꯧꯅꯕ꯭ꯔꯕ ꯑꯩꯅ ꯂꯩꯔꯛꯏꯁꯦ? ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤꯁꯤꯗꯤ ꯅꯆꯥ ꯅꯋꯥ ꯍꯨꯟꯗꯣꯛꯑꯝꯃꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯈꯤꯅꯕ꯭ꯔꯣ? ꯅꯪꯒꯤ ꯅꯑꯣꯡꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯦꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯅꯨꯄꯥ ꯂꯥꯛꯄ ꯑꯩꯈꯣꯏꯅꯤ ꯉꯥꯏꯃꯤꯟꯅꯕꯩ ꯃꯑꯣꯡꯅꯤꯅꯦ. ꯉꯥꯏꯃꯤꯟꯅꯕꯩ ꯃꯑꯣꯡꯅꯦꯕ. ꯀꯔꯤꯅꯣ ꯅꯨꯄꯥ? ꯇꯥꯅꯤꯡꯗꯕ ꯋꯥ ꯉꯥꯛꯇ ꯄꯉꯥꯡꯗ ꯉꯥꯡꯗꯅ. ꯌꯨ ꯊꯛꯂꯒ ꯉꯥꯎꯕꯗꯣ ꯊꯛꯇ꯭ꯔꯀꯥꯟꯗꯁꯨ ꯑꯗꯨꯝ ꯉꯥꯎꯔꯕꯣ? ꯑꯗꯨꯝ ꯉꯥꯎꯔꯕ꯭ꯔꯕ? ꯉꯥꯎꯒꯦꯔꯥ ꯉꯥꯎꯔꯣꯏꯒꯦꯔꯥ, ꯅꯪꯅ ꯆꯠꯂꯤꯕ ꯂꯤꯆꯠꯇꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤꯅꯦ. ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯤꯆꯠ ꯆꯠꯂꯒꯦ? ꯃꯤꯅ ꯇꯝꯁꯤꯟꯕ ꯈꯔ ꯄꯪꯊꯥ ꯊꯥꯖꯔꯒꯅꯦ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯀꯅꯨ. ꯇꯥꯅꯤꯡꯗ꯭ꯔꯦ. ꯇꯥꯅꯤꯡꯗ꯭ꯔꯕꯗꯣ. ꯍꯩ, ꯅꯪꯅ ꯇꯧꯗꯕ ꯋꯥꯗꯨꯕꯨ ꯃꯤ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯅꯨꯡꯁꯤ ꯁꯤꯠꯇꯅ ꯎꯅꯥ ꯂꯦꯡꯗꯕꯅꯤꯅꯦ ꯃꯁꯦ ꯅꯪ ꯀꯥꯎꯒꯅꯨ. ꯀꯩꯅꯣ ꯁꯤ ꯅꯨꯄꯥꯁꯤꯕꯣ? ꯃꯉꯣꯟꯗ ꯀꯅꯥꯅ ꯀꯩꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯂꯕ ꯖꯥꯠꯅꯣ ꯍꯥꯏꯕꯅꯤ? ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯈꯣꯏꯃꯨꯒ ꯎꯅꯕꯗ ꯃꯥꯅꯒ ꯎꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯃꯔꯨ ꯁꯣꯜꯂꯛꯀꯅꯨꯅꯦ, ꯇꯥꯅꯤꯡꯗꯤ. ꯅꯆꯤꯟ ꯊꯥꯖꯤꯜꯂꯛꯀꯅꯤ. ꯑꯁ ꯅꯨꯄꯥ, ꯄꯉꯥꯡꯗ ꯉꯥꯡꯀꯅꯨ ꯀꯣ. ꯄꯉꯥꯡꯗ ꯉꯥꯡꯀꯅꯨꯕ. ꯊꯕꯛꯀꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦꯕ ꯑꯩ. ꯅꯪ ꯉꯁꯤꯗꯤ ꯑꯁꯦꯡꯕ ꯍꯥꯏꯒꯗꯧꯅꯤ. ꯅꯄꯥꯝꯅ ꯆꯠꯀꯦ ꯍꯥꯏꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒ ꯑꯩꯅ ꯅꯪ ꯂꯥꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ? ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯏꯄꯥꯝꯗ ꯆꯠꯇꯣꯏꯕ? ꯅꯪꯗꯨꯝ ꯌꯨ ꯌꯣꯟꯕꯤ ꯁꯥꯈꯤꯒꯤ ꯃꯅꯥꯛꯇꯅꯦ ꯂꯩꯖꯈ꯭ꯔꯣ. ꯌꯨ ꯈꯔꯪꯗꯨꯅ ꯅꯪ ꯉꯛꯁꯝꯗꯣ ꯅꯪ ꯉꯛꯁꯝ ꯐꯥꯎꯕ ꯂꯨꯞꯄꯒꯅꯦ ꯌꯨꯝꯗꯒ ꯑꯝꯇ ꯍꯟꯕꯤꯔꯛꯑꯅꯨ. ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦ. ꯌꯥꯝ ꯌꯦꯡꯅꯤꯡꯉꯦꯍꯦ ꯅꯪꯗꯤ. ꯅꯁꯛ ꯅꯇꯧꯒ ꯌꯥꯝ ꯐꯖꯕꯅꯤꯅ.
ꯌꯣꯡꯗꯒꯤ ꯃꯤ ꯑꯣꯜꯂꯛꯄ ꯂꯣꯏꯗ꯭ꯔꯤꯕ ꯃꯥꯜꯂꯗꯅ ꯅꯇꯨ ꯆꯣꯝꯅꯤ ꯍꯥꯏꯕ ꯈꯛꯇꯅꯤ ꯅꯁꯛꯇꯤ ꯄꯨꯔꯥ ꯌꯣꯡ ꯃꯥꯟꯕꯤ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯃꯇꯝ ꯑꯃꯗ ꯐꯪꯉꯔꯣꯏ ꯄꯥꯈꯠꯇꯅ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒ ꯕꯥꯖꯤꯒꯤ ꯄꯥꯈꯣꯟ ꯆꯦꯟꯗꯨ ꯂꯩꯈꯤꯕꯗꯣ ꯍꯥ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯅꯈꯣꯏꯅ ꯃꯥꯒ ꯅꯄꯥꯒꯅ ꯃꯤꯅꯥꯏꯗꯧ ꯁꯤꯖꯤꯟꯅꯔꯛꯄꯅꯤꯅꯦ ꯑꯩꯅ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯕꯨ ꯐꯨꯗ ꯊꯝꯃꯤꯕꯁꯦ ꯑꯩꯕꯨ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯈꯤꯕꯗꯣ ꯃꯗꯨꯒꯤꯅꯤ ꯌꯨ ꯉꯥꯎꯕ ꯄꯨꯐꯠꯇ ꯑꯩꯁꯦ ꯅꯪꯉꯣꯟꯗ ꯂꯩꯕꯗꯒꯤ ꯃꯥꯡꯂꯕꯅꯤ ꯃꯥꯡꯂꯕ ꯍꯣꯇꯥ ꯁꯥꯖꯧ ꯅꯪꯉꯣꯟꯗ ꯂꯩꯖꯔꯝꯂꯕꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯃꯥꯏꯅ ꯍꯦꯛ ꯇꯧꯖꯔꯝꯃꯣꯏꯗꯕꯅꯤꯀꯣ ꯃꯇꯝꯗꯨꯗꯗꯤ ꯅꯪꯒꯤ ꯅꯆꯤꯟꯗꯣ ꯍꯨꯏꯗꯧ ꯍꯦꯛ ꯇꯨꯝꯕꯗꯨꯗ ꯄꯥꯎꯈꯤꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯇꯨꯝꯕ ꯅꯪꯉꯣꯟꯗ ꯂꯩꯖꯔꯝꯃꯅꯤꯅ ꯈꯜꯂꯦꯕ ꯑꯩꯁꯦ ꯃꯁꯩ ꯊꯤꯗ ꯍꯥꯠꯇꯣꯛꯈꯤꯗꯕꯁꯦ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯍꯥ ꯈꯪꯕ꯭ꯔꯥꯗꯣ ꯑꯌꯣꯏꯕ ꯁꯤꯔꯦꯗ ꯀꯩꯒꯤꯅꯣ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯤꯕꯁꯤꯕꯣ ꯍꯤꯡꯆꯥꯕꯣ ꯑꯗꯨ ꯀꯅꯥꯅ ꯃꯤꯒꯤ ꯃꯃꯥꯏꯁꯦ ꯊꯥꯅꯒꯦ ꯍꯥ ꯍꯤꯡꯆꯥꯕ ꯍꯥꯏꯁꯤꯅꯤ ꯅꯪ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯕꯨꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯈꯤꯗ꯭ꯔꯥ ꯍꯥ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯇꯧꯈꯤꯗ꯭ꯔꯥ ꯍꯥꯏꯌꯣ ꯅꯪ ꯇꯧꯈꯤꯗ꯭ꯔꯣ ꯑꯌꯣ ꯁꯤꯔꯦꯃꯤ ꯁꯝꯅ ꯊꯥꯗꯣꯛꯑꯣ ꯁꯤ ꯅꯪꯅꯗ ꯁꯨꯝ ꯐꯨꯕ ꯌꯥꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯌꯥꯅꯤꯗ ꯆꯤꯛꯀꯦ ꯈꯨꯠꯁꯤꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯕꯗꯣ ꯍꯦ ꯊꯥꯗꯣꯛꯑꯣꯅꯦ ꯏ ꯊꯣꯛꯄ ꯇꯥꯔꯦꯅꯦ ꯅꯪꯕꯨ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯍꯨꯏꯗꯒꯤ ꯑꯣꯜꯂꯛꯄ꯭ꯔꯥ ꯅꯪꯕꯨ ꯍꯦ ꯃꯤꯉꯣꯟꯗꯕꯨ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯆꯤꯛꯅꯒꯦ ꯍꯥ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ ꯑꯗꯨꯅꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯐꯨꯅꯤꯡꯉꯗꯤ ꯃꯋꯥꯅ ꯐꯨꯕꯗꯒ ꯃꯈꯨꯠ ꯀꯜꯂꯗꯅ ꯍꯦ ꯃꯧꯇꯧ ꯉꯝꯕꯤ ꯅꯪ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅ ꯑꯔꯣꯏꯕꯅꯤ ꯈꯣꯏꯃꯨꯒ ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯦꯛ ꯎꯅꯕꯗꯅꯦ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯃꯛ ꯕꯣꯔꯥ ꯈꯥꯎꯊꯍꯜꯂꯒ ꯇꯨꯔꯦꯟꯗ ꯂꯪꯊꯒꯗꯧꯅꯤ ꯈꯪꯉꯨ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈꯤꯔꯝꯃꯤ ꯂꯦꯝꯕꯤ ꯊꯣꯝꯕꯅ ꯇꯣꯏꯅ ꯐꯨꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯈꯣꯏꯃꯨꯒ ꯄꯥꯛꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ ꯉꯁꯤꯁꯨ ꯈꯣꯏꯃꯨꯗꯨ ꯃꯥꯒꯤ ꯃꯇꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯊꯪꯅꯕ ꯈꯨꯜꯗ ꯂꯥꯛꯂꯝꯃꯤ ꯀꯦꯁꯣꯅ ꯏꯇꯥꯎ ꯈꯣꯏꯃꯨ ꯑꯩꯈꯣꯏꯁꯦ ꯅꯪꯒ ꯆꯠꯃꯤꯟꯅꯕꯁꯦ ꯇꯟꯕꯨ ꯇꯜꯂꯦꯗ ꯑꯩꯅ ꯁꯛ ꯍꯥꯏꯖꯤꯟꯗꯅꯒ ꯐꯖꯔꯒ ꯅꯣꯏꯅ ꯍꯥꯏꯖꯤꯟꯅ ꯊꯤꯕꯗꯨꯒꯤ ꯇꯜꯂꯤꯔꯣ ꯀꯩꯝ ꯈꯜꯂꯨꯅꯨꯗ ꯑꯗꯨꯒꯤꯕꯨ ꯏꯁꯣꯔꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜꯅꯤ ꯈꯟꯗꯣꯛ ꯀꯩꯗꯧꯒꯦ ꯂꯥꯛꯄꯅ ꯅꯪꯒꯤ ꯅꯁꯛꯇꯨꯕꯨ ꯐꯖꯩ ꯍꯥꯏꯗꯨꯅ ꯀꯩꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯉꯁꯤ ꯐꯥꯎꯕꯗ ꯑꯁꯨꯛ ꯀꯨꯏꯅ ꯍꯤꯡꯂꯛꯄꯁꯦ ꯂꯩꯁꯥꯕꯤ ꯑꯃ ꯐꯥꯎꯕ ꯀꯣꯏꯕ ꯉꯝꯗꯕ ꯅꯪꯕꯨ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯅꯪꯒ ꯆꯠꯃꯤꯟꯅꯕ ꯇꯜꯂꯦ ꯍꯥꯏꯗꯨꯅꯅꯦ ꯑꯈꯪꯕꯁꯤꯡꯅ ꯈꯪꯈ꯭ꯔꯒ ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅ ꯃꯧ ꯀꯣꯏꯕ ꯄꯥꯈꯪ ꯃꯥꯟꯈꯤꯅꯤ ꯇꯧꯕꯅꯤꯗ ꯍꯦꯔꯦ ꯏꯇꯥꯎ ꯑꯩꯅ ꯂꯩꯁꯥꯕꯤ ꯀꯣꯏꯕꯗꯨ ꯇꯜꯂꯦꯅ ꯃꯧ ꯀꯣꯏꯕꯅ ꯍꯦꯟꯅ ꯋꯥꯏ ꯁꯪꯉꯦꯅ ꯀꯣꯏꯕꯤꯕꯩ ꯋꯥꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯕꯤ ꯊꯤꯕ ꯂꯥꯛꯏꯗꯅ ꯀꯦꯁꯣꯅ ꯃꯧ ꯀꯣꯏꯕꯕꯨ ꯋꯥꯏ ꯁꯪꯉꯤ ꯅꯪ ꯅꯍꯥꯟꯃꯨꯛꯁꯨ ꯁꯤꯔꯨꯕꯗꯩ ꯍꯜꯂꯛꯄꯗꯣ ꯀꯥꯎꯔꯕ ꯑꯗꯨꯒꯅꯦ ꯍꯟꯗꯛꯇꯤ ꯅꯪ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥ ꯊꯣꯡꯗ ꯍꯦꯛ ꯊꯦꯡꯅꯕꯗꯅꯦ ꯏꯇꯩꯃ ꯂꯦꯝꯕꯤꯒ ꯅꯈꯣꯏꯅꯤ ꯄꯨꯟꯅ ꯕꯣꯔꯥꯗ ꯍꯜꯂꯒ ꯇꯨꯔꯦꯟ ꯊꯥꯗꯅꯤꯅ ꯅꯍꯥꯟ ꯀꯣꯏꯂꯥꯎ ꯂꯥꯎꯋꯦ ꯍꯥꯏꯅꯈꯤꯕꯅꯤꯀꯣ 이따이면 렘비두고 마기는 빤 어드마이나 하려가 깨마이다 부자다 이제 똥딴더리다 윰덕이 똥똥 반독버가 마두기 도움 하이브는 빠도 손어디 크르크르 수보니 개소나 주부수만 되네 미기 마살레르브는 비도 낭나 꼬려디 마와도 어둠 사고 따보다죠 아이고려디 낭나 하나네 마탁다 가라면 동네 락거나 이따 아이디 따싱나 하려보다 낭 레이드나 누피 디버기리 ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯪꯅ ꯑꯃꯨꯛ ꯃꯣꯏꯊꯦꯝ ꯇꯧꯕꯤꯈꯤꯗ꯭ꯔꯅ ꯈꯟꯕꯗ ꯑꯩꯅ ꯅꯨꯄꯤ ꯊꯤꯗꯕ ꯌꯥꯗꯦ ꯍꯥꯏꯔꯕꯁꯨ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯦ ꯃꯇꯣꯝꯇꯒ ꯄꯣꯛꯄꯤ ꯈꯔ ꯂꯥꯞꯄꯗꯒꯤ ꯌꯥꯎ ꯏꯜꯂꯒ ꯂꯩꯈ꯭ꯔꯁꯨ ꯌꯥꯒꯗꯕꯤꯅꯤ ꯑꯩꯅ ꯄꯥꯝꯃꯤꯁꯤ ꯐꯪꯉꯅꯤꯗ ꯃꯥꯏꯊꯣꯡ ꯁꯛꯇꯥꯗꯨꯒ ꯅꯨꯄꯤꯒꯤ ꯃꯪꯒꯁꯨ ꯃꯪꯂꯤ ꯅꯃꯥꯏꯅꯤꯅ ꯃꯣꯔꯥ ꯐꯝꯅꯗ꯭ꯔꯕ ꯁꯦꯒꯥꯏꯕꯗꯣ ꯑꯗꯨꯏ ꯃꯥꯜꯂꯤꯕꯨ ꯀꯦꯁꯣꯅ ꯑꯗ ꯂꯩꯁꯥꯕꯤ ꯈꯔ ꯂꯥꯛꯏ ꯌꯦꯡꯉꯨꯇ ꯈꯣꯏꯕꯨ ꯑꯃ ꯃꯇꯥꯏ ꯊꯪꯕꯤ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯤꯁꯤꯗꯤ ꯑꯩꯒ ꯌꯥꯝ ꯆꯥꯟꯅꯔꯅꯤ ꯑꯩ ꯑꯁꯤ ꯑꯣꯏꯅ ꯄꯥꯝꯃꯤꯗꯣ ꯂꯥꯛꯄꯅ ꯐꯖꯕ ꯈꯟꯕꯗ ꯍꯩꯈ꯭ꯔꯄꯣꯠꯅꯤ ꯅꯪ ꯑꯃ ꯃꯤꯠ ꯄꯥꯜꯂꯤꯁꯦ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯌꯦꯡꯅꯕꯅꯤ ꯅꯣꯏꯕꯣ ꯀꯦꯁꯣꯅ ꯏꯆꯜꯁꯤꯡꯕꯨ ꯁ꯭ꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯔꯣ ꯊꯥꯕꯂꯩꯅ ꯑꯧ ꯃꯥꯗꯤ ꯀꯩ ꯍꯥꯏꯒꯦ ꯂꯥꯛꯄꯅ ꯑꯩꯈꯣꯏ ꯏꯇꯥꯎꯁꯦ ꯈꯣꯏꯃꯨ ꯀꯧꯕꯅꯤ ꯃꯥꯅ ꯏꯆꯜꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯌꯥꯝꯅ ꯅꯨꯡꯁꯤꯖꯧꯔ ꯃꯥꯜꯂꯤ ꯑꯣ ꯑꯩꯈꯣꯏ ꯏꯇꯥꯁꯦ ꯁꯛꯍꯦꯟꯕꯤ ꯀꯧꯕꯅꯤ ꯃꯥꯒꯤꯁꯨ ꯈꯪꯅꯖꯕ ꯅꯨꯄꯥ ꯑꯃꯠꯇ ꯂꯩꯇꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥ ꯑꯁ ꯌꯥꯔꯤ ꯅꯨꯡꯁꯤꯗꯤ ꯂꯇꯥꯅ ꯏꯁ ꯄꯥꯝꯂꯤꯕ ꯅꯨꯄꯥ ꯈꯨꯄꯥꯝꯁꯤꯒ ꯏꯀꯥꯏꯕꯒꯨꯝꯕ ꯁꯥꯔꯤꯕ ꯑꯣꯟꯊꯣꯛꯅꯁꯨ ꯄꯛꯈꯤꯗ꯭ꯔꯦ ꯑꯣꯏꯕ ꯂꯥꯛꯄꯅ ꯀꯩꯅꯣ ꯏꯆꯜ ꯑꯃꯁꯤꯅ ꯂꯩꯊꯣꯛꯂꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯁꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯇꯦ ꯍꯥꯏꯕꯒꯤ ꯁꯥꯎꯔꯤꯕ ꯖꯥꯠꯂꯣ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ ꯂꯇꯥꯅ ꯍꯦ ꯅꯨꯄꯥ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯩ ꯍꯥꯏꯔꯒꯦ ꯍꯥ ꯀꯩꯅꯣ ꯅꯪ ꯉꯥꯡꯉꯤꯗꯣ
ꯀꯩꯅꯣ ꯅꯪꯒꯤ ꯅꯑꯣꯡꯗꯨꯗꯩꯗꯤ ꯁꯨꯝ ꯃꯥꯟꯗꯅ ꯍꯥꯏꯕꯅꯤꯗ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯛꯍꯦꯟꯕꯤ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨ ꯇꯥ ꯈꯣꯏꯃꯨ ꯅꯪ ꯑꯩꯒꯤꯗꯃꯛ ꯀꯗꯥꯏ ꯐꯥꯎ ꯂꯦꯞꯄꯤꯕ ꯉꯝꯒꯅꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯋꯥꯔꯤꯁꯦ ꯈꯪꯂꯛꯂꯕꯗꯤ ꯅꯪ ꯑꯩꯕꯨ ꯁꯣꯏꯗꯅ ꯄꯥꯝꯗꯦ ꯍꯥꯏꯒꯅꯤ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯁꯦ ꯍꯥꯏꯌꯣ ꯇꯥꯁꯤ ꯇꯥ ꯈꯣꯏꯃꯨ ꯑꯩ ꯆꯦꯜꯂꯨꯔꯦ ꯀꯌꯥꯝ ꯀꯨꯏꯔꯒ ꯍꯥꯏꯁꯦ ꯀꯩꯅꯣ ꯀꯌꯥꯔꯒꯕꯣ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯗ 3ꯂꯛ ꯈꯛꯇꯅꯤ ꯅꯨꯄꯥ 3ꯗ ꯑꯗꯨꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯤ ꯅꯨꯄꯤꯗꯨꯅꯤꯅꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯣ ꯆꯦꯜꯂꯨꯕꯤꯒꯨꯝꯕ ꯃꯧ ꯍꯜꯂꯛꯄꯤꯒꯨꯝꯕ ꯉꯥꯛꯇ ꯑꯣꯏꯅ ꯊꯦꯡꯅꯔꯤꯁꯤꯕꯣ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯀꯩꯗꯧꯔꯦ ꯇꯥ ꯈꯣꯏꯃꯨ ꯇꯜꯂꯕꯣ ꯇꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯩꯗꯤ ꯇꯟꯗꯦ ꯀꯩꯗꯧꯕꯩ ꯇꯟꯗꯣꯏꯅꯣ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯨꯄꯥ 3ꯗ ꯆꯦꯜꯂꯤꯗꯤ ꯑꯍꯥꯟꯕ ꯆꯦꯜꯂꯨꯕ ꯅꯨꯄꯥꯗꯨꯗ ꯑꯩꯅ ꯄꯥꯝꯕꯒꯤ ꯆꯦꯟꯕ ꯅꯠꯇꯦꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯥꯅ ꯁꯦꯜ ꯌꯥꯝ ꯆꯤꯜꯂꯦꯅ ꯆꯦꯜꯍꯟꯕꯅꯤ ꯑꯗꯨꯒ ꯑꯅꯤꯁꯨꯕꯒꯤꯗꯨꯅ ꯃꯥꯅ ꯑꯩ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯒ ꯃꯇꯨ ꯂꯩꯕ ꯅꯨꯄꯥ ꯑꯣꯏꯔꯝꯗꯅ ꯃꯇꯨꯗꯨꯅ ꯊꯤꯅ ꯐꯨꯔꯒ ꯇꯥꯜꯂꯛꯏꯅꯤ ꯑꯗꯨꯒ ꯑꯀꯣꯟꯕꯒꯤꯗꯨꯅ ꯑꯩꯈꯣꯏ ꯃꯥꯅ ꯌꯥꯝ ꯂꯥꯏꯔꯔꯦ ꯑꯗꯨꯅ ꯂꯩꯕ ꯌꯥꯔꯣꯏꯅ ꯑꯗꯨꯝ ꯄꯤꯗ꯭ꯔꯦ ꯑꯁ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ ꯑꯗꯣ ꯑꯩꯈꯣꯏꯅꯤꯗꯣ ꯆꯦꯜꯂꯁꯤꯒꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ ꯁꯨꯝ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯅꯁꯦꯕ ꯅꯪꯒꯤꯁꯦ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ ꯍꯥꯏꯔꯣ ꯍꯥ ꯉꯝꯗ꯭ꯔꯁꯨ ꯀꯩꯁꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯩꯒꯤꯁꯨ ꯅꯨꯄꯥ ꯀꯩꯁꯨ ꯋꯥꯠꯇꯦ ꯀꯩꯅꯣ ꯆꯥꯛꯁꯤ ꯑꯣꯟꯊꯣꯛ ꯇꯥꯈꯠꯈ꯭ꯔꯦꯗ ꯃꯁꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯁꯥꯎꯔꯛꯇꯅꯅꯦ ꯉꯁꯤꯅꯦ ꯐꯖꯔꯦꯅ ꯃꯨꯛꯏꯕ ꯃꯃꯥꯏꯁꯤꯗ ꯊꯥꯡꯖꯧꯅ ꯌꯥꯟꯗꯨꯅ ꯌꯦꯡꯉꯨꯀꯣ ꯇꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯅꯣ ꯅꯨꯄꯥꯅꯕꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝꯒ ꯁꯣꯜꯂꯤꯗꯨꯅ ꯌꯥꯝ ꯅꯨꯄꯥ ꯃꯥꯟꯖꯗꯦꯀꯣ ꯍꯩꯅꯗꯦꯍꯦ ꯑꯗꯣ ꯅꯪꯗꯤ ꯅꯨꯄꯤ ꯀꯌꯥꯝ ꯀꯣꯏꯔꯛꯀꯦ ꯑꯩꯁꯨ ꯅꯨꯄꯤꯗꯤ ꯋꯥꯗꯦꯗ ꯅꯨꯄꯤꯒꯤ ꯅꯨꯄꯤ ꯉꯥꯛꯇꯅꯤ ꯂꯩꯁꯥꯕꯤꯗꯤ ꯂꯥꯏꯔꯗꯅ ꯃꯧ ꯐꯥꯎꯕ ꯑꯩꯉꯣꯟꯗ ꯉꯥꯎꯅꯔꯤꯕꯅꯤ ꯑꯗꯣ ꯑꯩꯗꯤ ꯂꯩꯁꯥꯕꯤ ꯀꯣꯏꯕꯗꯒꯤꯗꯤ ꯃꯧ ꯀꯣꯏꯕꯅ ꯍꯦꯟꯅ ꯋꯥꯏ ꯁꯪꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯊꯪꯅꯕꯗ ꯅꯨꯄꯥ ꯌꯥꯝꯅ ꯄꯥꯝꯕꯤ ꯅꯨꯄꯥꯅꯗꯤ ꯀꯌꯥ ꯄꯥꯝꯅꯗꯕꯤ ꯃꯧ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯅꯪꯒꯤ ꯑꯃ ꯁꯦꯝꯕꯤꯔꯛꯑꯒꯦ ꯑꯗꯨꯗꯤ ꯅꯪꯒꯤꯁꯨ ꯑꯩꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯆꯍꯤ 30 ꯁꯨꯔꯕ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯊꯤꯖꯅꯤꯡꯕ ꯅꯨꯄꯤꯅ ꯑꯝꯇ ꯌꯥꯕꯤꯗꯕ ꯍꯅꯨꯕ ꯑꯃ ꯂꯩ ꯑꯗꯨ ꯁꯦꯝꯕꯤꯔꯒꯦ ꯁꯦꯜꯒꯁꯦ ꯈꯨꯄꯥꯏ ꯑꯃꯅꯤ ꯍꯣꯏ ꯌꯥꯏꯌꯦ ꯑꯩꯗꯤ ꯁꯦꯜꯕꯨ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯔꯕ ꯑꯗꯨꯝ ꯌꯥꯔꯦ ꯑꯗꯨꯒ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯅꯗꯤ ꯍꯦꯟꯅ ꯐꯩ ꯍꯅꯨꯕ ꯁꯦꯜ ꯄꯥꯏꯕꯗꯨꯗ ꯂꯩꯔꯗꯤ ꯈꯔ ꯂꯩꯔꯒ ꯁꯤꯈ꯭ꯔꯅꯤ ꯃꯥ ꯁꯤꯈ꯭ꯔꯗꯤ ꯃꯔꯜ ꯃꯊꯨꯝ ꯄꯨꯝꯕ ꯑꯩꯒꯤ ꯑꯣꯏꯍꯧꯔꯦꯗꯅ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤꯅꯦ ꯑꯩ ꯅꯪꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯅꯕ ꯃꯌꯨꯡ ꯑꯝꯇ ꯂꯩꯇꯕ ꯈꯣꯡꯅꯥ ꯃꯈꯣꯡꯗ ꯐꯝꯃꯒ ꯂꯩꯕ ꯑꯉꯥꯎꯕꯗꯣ ꯑꯗꯨꯒꯤ ꯑꯣꯏ ꯁꯦꯝꯕꯤꯗꯨꯅꯤ ꯌꯦꯡꯉꯣ ꯀꯔꯤ ꯅꯨꯄꯥꯅꯣ ꯁꯤꯕꯣ ꯃꯁꯛꯅꯦꯅ ꯑꯩꯅꯗꯤ ꯁꯦꯜ ꯄꯥꯏꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯜꯂꯒ ꯃꯥꯅ ꯍꯥꯏꯔꯛꯄꯗꯣ ꯌꯥꯔꯨꯅꯦꯕ ꯑꯩꯒꯤꯁꯦ ꯑꯗꯨꯒꯗꯤ ꯂꯥꯏꯔꯕ ꯑꯣꯏꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯂꯧꯕꯨꯛ ꯃꯄꯥꯜꯁꯤꯗ ꯐꯝꯕꯁꯤꯕꯨ ꯀꯩꯊꯦꯜ ꯐꯥꯎꯕ ꯊꯣꯛꯑꯒ ꯀꯔꯤꯝꯇ ꯆꯥꯔꯨꯁꯤ ꯀꯥꯏꯅꯒ ꯍꯥꯏꯗꯦꯕ ꯁꯤꯅꯗꯤ ꯑꯗꯨꯝ ꯃꯇꯨ ꯊꯤꯕ ꯈꯪꯗ ꯇꯥꯕ ꯑꯗꯨꯗꯤ ꯁꯛꯍꯦꯟꯕꯤ ꯁꯦꯜ ꯄꯥꯏꯔꯗꯤ ꯌꯥꯏ ꯍꯥꯏꯔꯕꯅꯤꯅ ꯅꯪ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯔꯣꯔꯥ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯦꯜꯒꯗꯤ ꯌꯥꯝ ꯄꯥꯏꯕꯅꯤꯍꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏ ꯃꯥꯗꯤ ꯈꯔꯗꯤ ꯁꯥꯊꯤꯀꯣ ꯑꯩꯈꯣꯏ ꯃꯥꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯗꯨꯅ ꯏꯃꯨꯡꯗꯨꯒꯤ ꯃꯤꯅꯥꯏꯗꯧꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯔꯣ ꯑꯗꯨꯒ ꯏꯃꯥ ꯁꯤꯈ꯭ꯔꯒ ꯏꯃꯥꯇꯣꯟ ꯑꯃ ꯑꯣꯏꯔꯒꯦꯔꯣ ꯑꯩꯈꯣꯏ ꯃꯨ ꯍꯥꯏꯕ ꯀꯣꯛꯇꯥꯡꯕ ꯅꯪꯗꯨꯝ ꯑꯩꯈꯣꯏ ꯃꯥꯒꯤ ꯅꯨꯄꯥꯇꯣꯝ ꯑꯣꯏꯔꯨ ꯂꯥꯎ ꯈꯪꯉꯕ ꯃꯤꯒ ꯎꯁꯤꯠꯇꯗꯅ ꯅꯪꯅ ꯃꯥꯏꯗꯣ ꯊꯥꯖꯤꯜꯂꯧꯔꯥ ꯊꯥꯖꯤꯜꯂꯧꯔꯕ ꯁꯝ ꯑꯁꯨꯛ ꯁꯥꯡꯉꯤꯕ ꯑꯩꯕꯨ ꯀꯣꯛ ꯇꯥꯡꯉꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯅꯪꯒꯤ ꯃꯤꯠꯇꯨꯗ ꯅꯨꯄꯥ ꯄꯨꯝꯕ ꯃꯀꯣꯛ ꯇꯥꯡꯕ ꯃꯕꯨꯛ ꯀꯪꯕ ꯁꯦꯜ ꯄꯥꯏꯕ ꯉꯥꯛꯇ ꯎꯔꯕꯣ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯥꯗꯨ ꯅꯠꯆꯗꯦꯀꯣ ꯑꯗꯨꯒ ꯑꯩꯗꯤ ꯅꯪꯅ ꯍꯅꯨꯕ ꯑꯣꯏꯔꯁꯨꯅꯦ ꯁꯦල් ꯄꯥꯏꯔꯗꯤ ꯌꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯈꯣꯏ ꯄꯥꯕꯗꯣ ꯁꯦꯝꯕꯤꯒꯦ ꯇꯧꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯇꯣꯛꯆꯔꯦꯗꯅ ꯈꯣꯏꯃꯨꯒꯤ ꯌꯨꯝꯗꯅꯤ ꯆꯥꯎꯕꯅ ꯅꯆꯥꯅꯨꯄꯥ ꯈꯣꯏꯃꯨ ꯑꯉꯧꯕꯗꯨꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯛꯇ ꯂꯩꯅꯤ ꯍꯥꯏꯕ ꯈꯪꯗꯦꯅꯦ ꯃꯗꯣ ꯊꯕꯥꯅ ꯆꯠꯂꯝꯃꯅꯤ ꯃꯧꯂꯨꯝꯕ ꯃꯄꯥ ꯑꯩꯗꯤꯅꯦ ꯏꯀꯥꯏꯖꯕꯅ ꯌꯨꯝꯗꯒꯤ ꯃꯄꯥꯟꯒ ꯑꯃꯠꯇ ꯊꯣꯛꯄ ꯉꯝꯗ꯭ꯔꯕꯅꯦꯃꯤ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯁꯤꯕꯣ ꯈꯪꯉꯣꯏ ꯅꯪꯗꯤ ꯒꯙꯥꯒꯤ ꯃꯀꯣꯛ ꯄꯥꯟꯕꯅꯤꯅ ꯁꯤꯗꯅꯤ ꯑꯩꯅ ꯅꯆꯥꯅꯨꯄꯥꯒꯤ ꯃꯀꯣꯛ ꯑꯁꯦ ꯃꯄꯥꯟ ꯂꯧꯏꯅ ꯍꯦꯛ ꯍꯥꯏꯔꯤꯕꯁꯦ ꯍꯦꯔꯥ ꯅꯨꯄꯤ ꯅꯪꯅ ꯁꯨꯝ ꯉꯝꯃꯤꯅ ꯑꯗꯨꯃꯥꯏꯅ ꯄꯉꯥꯡꯗ ꯉꯥꯡꯉꯤꯗꯣ ꯉꯥꯡꯀꯅꯨꯗ ꯑꯩ ꯁꯨꯝ ꯁꯥꯎꯔꯛꯀꯅꯤꯀꯣ ꯑꯩꯗꯤ ꯑꯗꯨꯝ ꯁꯥꯎꯗꯅ ꯂꯩꯔꯕꯅꯤ
ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯅꯆꯥꯅꯨꯄꯥ ꯑꯐꯕꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯤꯅꯅꯦ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯃꯥꯅ ꯈꯜꯂꯤꯕꯁꯤꯕꯣ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯥꯅ ꯃꯤ ꯐꯨꯅꯔꯣꯏ ꯍꯥꯏꯗꯨꯅ ꯁꯣꯛꯂꯒ ꯍꯜꯂꯛꯄꯗꯣ ꯃꯧ ꯑꯃꯒꯤ ꯅꯨꯄꯥꯅ ꯐꯨꯔꯛꯄꯅꯤ ꯍꯥꯏꯅ ꯇꯥꯏꯗꯩꯗꯤ ꯑꯣꯏꯔꯝꯅꯤꯌꯦ ꯑꯣꯏꯔꯝꯅꯤ ꯃꯄꯨꯟꯁꯤꯒꯤꯅꯦ ꯖꯨꯒꯣꯠ ꯆꯥꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯕꯅꯤ ꯃꯥꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯊꯤꯗ꯭ꯔꯤ ꯄꯥꯈꯪꯁꯤꯡ ꯑꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯦ ꯅꯨꯄꯤ ꯊꯤꯕ ꯀꯤꯅꯔꯦ ꯍꯥꯏꯗꯅ ꯑꯃꯠꯇ ꯊꯤꯅꯗꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯅꯪꯕꯣ ꯄꯥꯈꯪꯗ ꯅꯠꯇꯦꯗ ꯅꯨꯄꯤ ꯊꯤꯕꯁꯤꯡꯁꯨ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯗꯣ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯑꯃꯠꯇ ꯊꯣꯛꯍꯟꯅꯗ꯭ꯔꯕꯅꯤ ꯅꯆꯥꯅꯨꯄꯥ ꯊꯦꯡꯅꯈꯤꯅꯤ ꯈꯟꯕꯗ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯦ ꯑꯊꯨꯕꯗ ꯅꯨꯄꯤ ꯑꯃ ꯊꯤꯖꯤꯟꯃꯤꯟꯅꯕ ꯇꯧꯔꯁꯤꯕ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯌꯥꯏ ꯌꯥꯏꯅ ꯇꯧꯔꯨ ꯂꯩꯔꯗꯤꯅꯦ ꯏꯆꯥꯁꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯇꯥꯔꯦꯃꯦ ꯃꯥꯅ ꯇꯧꯔꯤꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯊꯕꯛꯅꯤꯀꯣ ꯃꯤꯒꯤ ꯆꯥꯛꯂꯨꯛ ꯃꯨꯟꯕ ꯍꯥꯏꯕꯁꯦ ꯃꯁꯤꯕꯨ ꯀꯔꯤꯁꯨ ꯑꯐꯕ ꯅꯠꯇꯦꯅꯦ ꯃꯔꯥꯏꯕꯛ ꯊꯤꯔꯕꯤ ꯈꯥꯏꯅꯗꯨꯅ ꯂꯩꯔꯕ ꯑꯃ ꯄꯨꯁꯤꯜꯂꯛꯄꯅꯦ ꯍꯥꯏꯌꯣ ꯑꯩ ꯍꯔꯥꯎꯅ ꯌꯥꯒꯦ ꯏꯃꯧ ꯑꯗꯨꯕꯨ ꯂꯧꯁꯤꯟꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯄꯨꯟꯅ ꯄꯨꯟꯅ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯗ ꯃꯥꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯃꯄꯥ ꯃꯁꯤ ꯏꯆꯥ ꯈꯛꯇꯒꯤ ꯃꯔꯥꯜꯁꯨ ꯅꯠꯇꯦꯗ ꯅꯨꯄꯤ ꯃꯈꯣꯏꯒꯤꯁꯨ ꯃꯔꯥꯜ ꯌꯥꯝꯅ ꯌꯥꯎꯔꯤꯕꯅꯤ ꯃꯈꯣꯏꯅ ꯌꯥꯗ꯭ꯔꯒꯕꯨ ꯏꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯃꯈꯣꯏꯅ ꯍꯥꯟꯅ ꯏꯔꯥꯡ ꯍꯧꯗꯅ ꯏꯆꯥꯕꯨ ꯐꯥꯕꯤꯔꯤꯅꯤ ꯅꯪꯒꯤꯗꯨꯅ ꯅꯆꯥꯒꯤ ꯃꯤꯆꯪ ꯆꯪꯕ ꯅꯆꯥꯅ ꯃꯔꯤ ꯂꯩꯅꯔꯤꯕ ꯃꯧꯁꯦ ꯑꯃꯠꯇ ꯅꯠꯇꯦꯅꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯅꯆꯥꯁꯦ ꯑꯋꯥꯐꯝꯗ ꯇꯥꯕꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯒꯤ ꯍꯦꯛ ꯈꯟꯕꯗ ꯏꯆꯥꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯀꯔꯤ ꯃꯇꯦꯛ ꯈꯟꯗꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯗꯅꯤ ꯈꯣꯏꯃꯨ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯃꯧ ꯑꯃꯒ ꯎꯅꯔꯤ ꯁꯥꯈꯤꯅ ꯈꯣꯏꯃꯨ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯀꯦꯗ ꯍꯥꯏ ꯁꯣꯝꯗꯅ ꯃꯔꯣꯜ ꯑꯃ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯅ ꯆꯠꯂꯤꯕ ꯂꯤꯆꯠꯁꯦ ꯆꯤꯡꯅꯕꯗꯒꯤ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯩꯔꯦ ꯑꯩꯅꯦ ꯇꯧꯐꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔꯕꯅꯤꯀꯣ ꯑꯩꯒꯤꯗꯃꯛꯇ ꯅꯣꯡꯃꯒꯤ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛ ꯊꯣꯛꯂꯛꯄꯁꯤ ꯐꯥꯎꯕ ꯅꯪ ꯉꯝꯗ꯭ꯔꯕꯣ ꯏꯇꯩꯃꯅ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯦ ꯀꯩꯗꯅꯣ ꯈꯪꯗ꯭ꯔꯦꯗ ꯅꯨꯡꯁꯤꯗꯅ ꯅꯠꯇ꯭ꯔꯣ ꯏꯋꯥꯅ ꯐꯨꯔꯁꯨ ꯅꯨꯡꯇꯤꯒꯤ ꯊꯣꯛꯂꯛꯏꯁꯦ ꯌꯦꯡꯉꯨꯗꯣ ꯀꯣꯛꯀꯁꯦ ꯁꯥꯃꯨ ꯃꯀꯣꯛꯃꯨꯛ ꯆꯥꯎꯔꯤꯁꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯈꯥꯡꯅ ꯊꯣꯝꯈꯤꯕꯒꯤꯅꯦꯃꯤ ꯑꯩꯅꯗꯤ ꯈꯣꯏꯅ ꯆꯤꯔ ꯈꯜꯂꯒ ꯏꯇꯩꯃꯒꯤꯗꯨꯗꯤ ꯅꯪꯒꯤ ꯅꯨꯄꯥꯅ ꯐꯨꯕꯒꯤ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯔꯕꯁꯨ ꯐꯨꯐꯝ ꯆꯥꯅ ꯐꯨꯔꯗꯤ ꯐꯩ ꯃꯥꯕꯨ ꯉꯥꯎꯕ ꯁꯤꯕ ꯅꯥꯕ ꯊꯣꯛꯑꯝꯃꯗꯤ ꯑꯩꯗꯨꯅꯦ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩ ꯁꯥꯎꯅꯤꯡꯉꯤꯀꯣ ꯏꯇꯩꯃ ꯁꯥꯎꯅꯤꯡꯉꯦꯅ ꯀꯩꯗꯧꯗꯣꯏꯅꯣ ꯀꯩꯝꯇꯁꯨ ꯇꯧꯕ ꯉꯝꯒꯗꯕꯁꯨ ꯅꯠꯇꯕꯗꯨꯗ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯅꯪꯅ ꯅꯨꯄꯥ ꯊꯣꯛꯑꯗꯤ ꯑꯩꯁꯦ ꯅꯌꯨꯝꯗ ꯄꯨꯔꯒ ꯆꯠꯂꯁꯨ ꯑꯗꯨꯝ ꯌꯥꯏ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯈꯨꯝꯕ ꯌꯥꯎ ꯋꯥꯒ ꯑꯝꯇ ꯍꯥꯏꯔꯛꯇꯦ ꯆꯥꯎꯊꯣꯏꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯑꯩꯅ ꯉꯔꯥꯡꯁꯨ ꯃꯀꯣꯛꯁꯤꯗ ꯉꯥ ꯉꯧꯕꯒꯤ ꯈꯥꯡ ꯑꯁꯥꯕꯗꯨꯅ ꯊꯣꯝꯕꯒꯤ ꯃꯀꯣꯛ ꯑꯄꯩꯕꯁꯦ ꯑꯗꯨꯝ ꯄꯨꯔꯒ ꯅꯨꯄꯥꯒ ꯎꯅꯕ ꯊꯣꯛꯇꯅ ꯈꯪꯗꯅ ꯃꯥ ꯉꯁꯤꯗꯤ ꯅꯨꯄꯥꯁꯤꯁꯨ ꯍꯥꯠꯇꯣꯛꯀꯦꯕ ꯅꯨꯄꯤꯁꯨ ꯍꯥꯠꯇꯣꯛꯀꯦ ꯁꯤ ꯈꯟꯗꯨꯅ ꯆꯥꯎꯊꯣꯏꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯐꯝꯂꯤꯕꯗꯨꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯛꯂꯝꯃꯤ ꯑꯣ ꯁꯣꯏꯗ꯭ꯔꯦꯗꯅ ꯉꯁꯤꯗꯤ ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯁ ꯈꯣꯏꯃꯣ ꯑꯩ ꯅꯨꯄꯥ ꯂꯥꯛꯑꯦ ꯆꯦꯜꯍꯧꯔꯁꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯛꯑꯣ ꯀꯅꯥ ꯂꯥꯛꯑꯦ ꯍꯥꯏꯅꯣ ꯀꯔꯣꯝꯗ ꯂꯥꯛꯏꯕꯣ ꯍꯩ ꯆꯦꯟꯕꯒ ꯌꯥꯔꯣꯏ ꯉꯥꯏꯈꯣꯅ ꯆꯦꯟꯕ ꯌꯥꯔꯣꯏ ꯆꯥꯎꯊꯣꯏꯗꯨ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯃꯨꯗ ꯉꯥꯛꯊꯤ ꯆꯞꯂꯝꯃꯤ ꯁꯥꯈꯤꯅ ꯑꯁ ꯅꯨꯄꯥ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ ꯃꯤꯒꯤ ꯃꯆꯥꯁꯦ ꯁꯤꯕ ꯇꯥꯔꯦ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯕꯁꯦ ꯊꯥꯗꯣꯛꯑꯕ ꯁꯤꯅꯕꯅꯦ ꯑꯩꯅ ꯆꯠꯄꯤꯁꯦ ꯅꯪꯁꯨ ꯃꯥ ꯁꯤꯔꯒꯅꯦ ꯅꯪ ꯑꯃꯨꯛ ꯍꯥꯠꯇꯣꯏꯅꯤ ꯈꯣꯏꯃꯨꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯊꯥꯗꯣꯛ ꯍꯥꯏꯕꯅꯤ ꯑꯩ ꯁꯤꯗꯧꯅꯤ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯕ ꯅꯨꯄꯤꯕꯨ ꯀꯣꯏꯅ ꯀꯣꯏꯔꯤꯕ ꯅꯪꯅ ꯍꯥꯠꯇꯣꯛꯑꯒꯅꯤ ꯐꯒꯗꯕ ꯁꯤꯔꯣ ꯅꯪꯅ ꯑꯁ ꯅꯨꯄꯥ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯕꯁꯦ ꯑꯩ ꯃꯇꯨꯡꯅꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏꯕ ꯑꯩ ꯅꯪ ꯑꯃꯨꯛ ꯐꯨꯒꯦꯗ ꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯏ ꯁꯥꯈꯤꯗ ꯃꯣꯟꯁꯤꯟꯗꯨꯅ ꯉꯥꯛꯊꯤ ꯆꯞꯄꯤ ꯍꯥꯠꯀꯦꯁꯨ ꯃꯇꯨꯁꯤ ꯑꯣꯏꯅ ꯍꯥꯠꯆꯔꯨꯁꯅꯤ ꯑꯩꯅ ꯊꯋꯥꯏ ꯍꯤꯡꯅ ꯆꯦꯜꯍꯧꯔꯒꯦ ꯇꯥꯟꯖꯥꯗꯨꯗ ꯁꯥꯈꯤꯒꯤ ꯈꯨꯜꯒꯤ ꯃꯤꯁꯤꯡꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯣꯏꯃꯨꯁꯨ ꯆꯦꯟꯒꯦ ꯇꯧꯕꯗꯒꯤ ꯐꯥꯔꯒ ꯈꯠꯅꯕꯒꯤ ꯃꯔꯝꯗꯨ ꯍꯪꯂꯝꯃꯤ ꯆꯥꯎꯊꯣꯏꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯗꯒꯤ ꯂꯩꯀꯥꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯈꯣꯏꯃꯨ ꯑꯃꯗꯤ ꯁꯥꯈꯤ ꯌꯥꯝ ꯊꯤꯅ ꯐꯨꯔꯝꯃꯤ ꯊꯕꯥꯅ ꯀꯩꯅꯣ ꯃꯄꯥ ꯅꯆꯥꯅꯨꯄꯥꯁꯤꯅ ꯍꯨꯏ ꯆꯤꯛꯅꯔꯨꯕꯗꯧꯅ ꯃꯈꯣꯡ ꯑꯁꯦ ꯆꯣꯡꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ ꯈꯪꯗ꯭ꯔꯦꯗ ꯃꯤꯒꯤ ꯑꯇꯩꯗꯤ ꯀꯩꯁꯨ ꯑꯣꯏꯔꯝꯃꯣꯏ ꯃꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯔꯟ ꯇꯧꯔꯨꯕꯒꯤ ꯃꯌꯥꯝ ꯆꯪꯗꯨꯅ ꯐꯨꯔꯛꯄꯗꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯕꯨꯡꯉꯣ ꯈꯣꯏꯃꯨ
ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯏꯃꯥ, ꯁꯣꯛꯑꯒ ꯂꯥꯏ ꯁꯨꯗ꯭ꯔꯣ? ꯃꯤꯅ ꯐꯨꯔꯛꯏꯅꯤ. ꯑꯁꯨꯃꯥꯏꯅ ꯐꯨꯗꯪ ꯄꯨꯔꯛꯇꯨꯒꯤ ꯃꯍꯨꯠꯇ ꯀꯣꯛ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯗꯤ ꯐꯒꯗꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯋꯥꯏ ꯁꯪꯕ. ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯣ? ꯍꯥ? ꯑꯩꯅꯗꯤ ꯍꯌꯦꯡ ꯏꯃꯥꯒ ꯄꯥꯕꯨꯁꯦ ꯍꯟꯅꯨꯔꯒ ꯁꯦꯕꯥ ꯇꯧꯕꯤꯗꯕ ꯂꯩꯔꯣꯏ ꯈꯟꯗꯅ ꯊꯋꯥꯏꯗꯨꯗꯤ ꯍꯤꯡꯍꯧꯅꯕꯅ ꯑꯁꯨꯛ ꯆꯦꯜꯂꯛꯑꯒ. ꯍꯣ ꯄꯥꯝꯖꯗ꯭ꯔꯦ, ꯅꯪꯅ ꯁꯦꯕꯥ ꯇꯧꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨꯗꯒꯤꯅꯦ ꯅꯪꯒꯤ ꯁꯨꯛꯂꯝ ꯆꯥꯗꯕ ꯁꯖꯠ ꯂꯤꯆꯠꯇꯨꯒꯤ ꯋꯥꯕꯅ ꯍꯦꯜꯂꯦ. ꯈꯣꯏꯃꯣ, ꯅꯪꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯕꯅꯣꯅꯦ? ꯍꯥ? ꯀꯅꯥꯅ ꯐꯨꯔꯛꯏꯅꯣ? ꯈꯣꯏꯃꯨ ꯃꯃꯥꯒ ꯃꯄꯥꯒꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ. ꯑꯩꯅ ꯍꯥꯏꯗ꯭ꯔꯣ, ꯍꯥ? ꯑꯩꯗꯤ ꯍꯥꯏꯕꯤꯗ꯭ꯔꯣ, ꯅꯆꯥꯅꯨꯄꯥꯁꯦ ꯃꯤꯒꯤ ꯃꯋꯥꯅ ꯐꯨꯔꯛꯄꯗ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯅꯤ ꯍꯥꯏꯗꯅ. ꯅꯪꯁꯤꯅ ꯑꯁꯨꯛ ꯐꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯃꯥꯒꯤꯕꯨꯕꯣ? ꯈꯣꯏꯃꯣ, ꯅꯪ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯌꯣꯟꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯍꯥ? ꯍꯟꯅꯨꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯃꯤꯃꯥꯡꯗ ꯌꯣꯟꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯣ, ꯑꯗꯨꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯅꯅꯤꯡꯇꯝꯅ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯔꯣꯅꯦ ꯏꯕꯨꯡꯉꯣ. ꯅꯪꯒꯤ ꯅꯀꯣꯛ ꯄꯥꯜꯂꯤꯕꯗꯣ ꯋꯥꯈꯜ ꯈꯜꯂꯨꯅꯦ. ꯃꯤꯒꯤ ꯏꯃꯨꯡ ꯀꯥꯏꯔꯒ ꯅꯪꯒꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯃꯆꯥꯗꯨꯅ ꯐꯥꯔꯝꯒꯗꯕ, ꯃꯋꯥꯗꯨꯅ ꯐꯥꯔꯝꯒꯗꯕꯗꯣ ꯅꯉꯣꯟꯗ ꯊꯣꯛꯑꯗꯤ ꯅꯪ ꯀꯔꯤ ꯈꯟꯅꯤ? ꯍꯥ? ꯃꯗꯨ ꯈꯜꯂꯣ, ꯃꯗꯨ ꯈꯜꯂꯣ. ꯅꯁꯥꯒꯤꯗ ꯈꯟꯕ ꯅꯪꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯒꯤꯅꯤ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯦ ꯆꯦꯟꯊꯔꯤꯕꯁꯦ. ꯏꯃꯥ, ꯕꯥꯕꯥ, ꯅꯆꯥ ꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯣꯏꯒꯦ. ꯑꯗꯨ ꯉꯥꯛꯇꯅꯤ ꯅꯪꯒꯤꯗꯤ. ꯅꯆꯤꯟꯗꯅꯅꯦ ꯑꯗꯨꯝꯅ ꯍꯥꯏꯕ, ꯀꯣꯛꯇꯨꯗꯨꯅ ꯑꯃ ꯑꯗꯨꯝ ꯈꯜꯂꯒ ꯅꯪꯅ ꯊꯣꯛꯄ ꯑꯗꯨꯝ ꯇꯧꯕ. ꯅꯪꯒꯤꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯤꯌꯦ. ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯁꯦ ꯍꯟꯅꯨꯔꯛꯑꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯕꯨ ꯎꯁꯤꯠꯇꯕꯅꯤ, ꯑꯀꯤꯕ ꯂꯩꯇꯕ. ꯏꯃꯥ, ꯑꯩ ꯇꯧꯔꯔꯣꯏ ꯍꯥꯏꯕ. ꯐꯔꯦ, ꯅꯪꯅ ꯇꯧꯔꯔꯣꯏ ꯍꯥꯏꯔꯕꯗꯤ ꯃꯇꯨꯡ ꯑꯁꯨꯝꯅ ꯑꯩꯈꯣꯏꯕꯨ ꯆꯣꯞꯄ ꯏꯀꯥꯏꯕ ꯍꯦꯛ ꯅꯪꯍꯜꯂꯕ ꯅꯃꯥꯒ ꯑꯩꯈꯣꯏꯅꯤꯗꯤ ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯅꯤ ꯍꯥꯏꯕꯁꯤ ꯅꯪ ꯀꯥꯎꯒꯅꯨ. ꯏꯃꯥꯒꯤ ꯕꯨꯡꯉꯣ, ꯏꯃꯥꯒ ꯄꯥꯕꯒꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤꯅꯦ. ꯅꯪꯒꯤ ꯑꯁꯥꯗ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯅꯤ. ꯅꯪ ꯃꯇꯨꯡ ꯑꯁꯤꯒꯨꯝꯕ ꯃꯤꯅ ꯅꯣꯛꯅꯐꯝ ꯑꯣꯏꯕ ꯊꯕꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯒꯅꯨꯀꯣ. ꯏꯃꯥ, ꯅꯆꯥꯅ ꯋꯥꯈꯜ ꯇꯥꯕ ꯈꯔ ꯋꯥꯠꯈꯤꯕꯅ ꯏꯃꯥ ꯄꯥꯕꯒꯤ ꯃꯥꯏꯁꯣꯛꯅꯕ ꯀꯌꯥ ꯇꯧꯈ꯭ꯔꯦ. ꯑꯗꯨꯒꯤꯗꯃꯛꯇ ꯏꯃꯥꯒ ꯄꯥꯕꯒꯗ ꯅꯆꯥꯕꯨ ꯉꯥꯛꯄꯤꯌꯨꯀꯣ. ꯅꯪꯅ ꯆꯠꯂꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯊꯥꯗꯣꯛꯄ ꯉꯝꯂꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯃꯥ ꯑꯃꯗꯤ ꯑꯩꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤ. ꯏꯄꯥꯒꯤ ꯕꯨꯡꯉꯣ, ꯅꯪ ꯋꯥꯈꯜ ꯇꯥꯔꯣꯀꯣ. ꯈꯣꯏꯃꯨ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯃꯥꯅ ꯇꯧꯔꯝꯕ ꯆꯠꯂꯝꯕ ꯐꯠꯇꯕ ꯄꯨꯝꯕ ꯊꯥꯗꯣꯛꯇꯨꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯈꯤꯔꯝꯃꯤ.